ngasi phong ki ba tongan tongan ba nungthil pause kharagi collection miyam da khudol tamjige embusta KNA gi commander thangbo yauna miyoi mari shire haiba wafam thamjige Churachandpur district ki manung chanba mongjang village ngasi numit yungba adwaida sakang da basing na chatharaki ba embus amada masana masabu kuki national organization KNO kuki national army KNA gi deputy commander in chief yauna miyoi mari shire haiba nungthil pause ki chipong ama oiriba oil kati dagi lokhotcharaga thamjabani laikhidraba commander adugi maming boy Haukip Elias Thapi kawi kuki gi maming leiba singer ni mahak kuki national organization gi president oiriba PS Haukip ki mamak nupani mahak loinana siraba mioi ahum adugi manungda nupi ama yawi civilian nupi adugi maming na Matijang Mary kawi atopa mioi ani adudi commander thangboy Haukip ki bodyguard ni haidi thodok adu Jasami road ta thokibani pawsin makata na hai yamna naknaba marup mapang amagi laikhidabagi asiba hangba chatpada United Kuki National Army UKNA gi kadar oigani chingnaba na imbus toksilakibani makoi car amada punna tonglaga chatlingaida nomai kapsilakibana maram oiraga khuthanma ngamkide amasong car aduda makoi ani shikhi aduga atopa ani amana car adudagi chongtharakpada namlaga nomaina kapkibani commander thangboy Haukip moregi DSP chingtham anan hatpagi kesta NI gi kangbuna phanana batanariba misakni mahak tongan tongan ba crime kya da chenari bani hairi nakalamromda nungthil pause ki chipungama oiriba kanglipaki ki merana phongdokpagi matungina Churachandpur da sakangdaba singi imbusta nupi ama yauna mioi mari laikhidre hairi Churachandpur police station dagi kilometer tararom chatlaga leiba mongjang village ngasi nungthil masakangdaba khulai paiba singna chathakiba imbusta nupa ahum nupi ama laikhidre hairi pawasina hai laikhidraba mioi mari gi manungda nupa ahum di angoba machugi car amada lakpa matamda sakangdaba khulai paiba sing aduna imbusa du chathakibani thodo aduda nupa ahum adu car manungda खोगी हक्चांगी कोकी शरुक्ता नोमै मरुना पांदुना थोदोक थोपम द सिखि अदुगा नुपी अमना लंबी द सिखि बनि हाइरि लैखिद्रबा मियोय अदु जोफुरुक की मियोय ओइगनि हाइरि थोदोक थोपम दगी कापथोख्रबा नोमै टोकनिंग कयासु पुलिस ना फंगले हाइरि लैखिद्रबा नुपी अदु हाइदोरकबा नोमै मरुना पांदुना सिबा ओइबा याय हाइना थाजनरि थोदोक अदु द मियोय अमसु सोकले हाइरि हौजिक फावबगी ओइनादि लैखिद्रबा मियोय मरी अदुगी चपचाबा मसक ममिंग खंगबा ngamdabaga loinana imbus adu kanana sathakibano haiba adusu khangba ngamdri thodok thokpam da police ki kangbuna changsinduna thijin humjin bagi thaba akan ma ongda chathari hairi pawasina makha tari badi laikhidraba thapi Haukip KNO gi president PS Haukip ki mayanupani laikhidrabi nupi adugi mamingna Matijang Mary kawi mahak michamni aduga atopa miyoy ani aduna amakpa amadi tahapi kawi hairi Iditra lokhotcharaga thamjage manglamchat amadi tunglamchatta oirakadaba sing khangdabadagi ngasigi pibam ase oirakhibani hairi Manipur da miyam gi lengak lairakhiba matamdagi matam gi lengak lon gi thogai panglakhiba tongan ba political parties singi luchingba singna tunglamchatta oirakadaba pibam sing khangdabagi mami chawna taba uba phangi masina maram oiraga lengak pasing lamdam asida mitop miancha sing changlakpa amadi makoina kunda laita sinbagi tabak thoram singda miyeng changlakhide Manipur na India gi pibanungda tindringaida mitop changlakpa check tawduna passport system natraga inner line permit system chanarakiba adu lengak lon gi thawai panganana ba tharakiba commissioner Himat Singana lauthokhi maduda politician amatana ayatpa pikide Manipur India gi pibanungda tinkiba mitop changlakpa check tawbagi chatnabi lauthokkiba amadi ngamkhai gi achetpa sambal khabana chingba tarukhidaba aduna maning tamba lebak oirakhibagi section thawrang punamak tapna central government na supai pashin khibadagi phurup ase maning tamba lebak ama oirami haibagi chatnarol punamak mangsilakhibani matam adugi politician ni natraga akhang ahini haiba miyoishingi maraktagi Manipur maromdom hingba ngamloi India gi pibanungda tingadabani haibagi kholaw laukiba sing aduna karigidamak tungda oirakadaba sing adu khangna phurup asigi yelawmi sing tanjanabagi thorang lokhat kidabagi maram karigino haibasi ngasigi pendraba miyamgi wahang directly ba asi ngasigi lengakpa singna pakhum pipam thoi Manipur na India gi lengak pathap ki makhada chahi manga ki mikhal pangthok tuna khanba legislature singna mainland India Delhi da lengak lon gi chukli pairiba singda state asigi miyamgi aningba apamba ihul khangna paikhatpa yaba thabak sing paikhatnaba taksin bagi mahut sangat sagatna bagi namada makhogi khudong chaba phangnaba hotnaba amadi phangkon bagi thabak sing chathaduna lairakibadagi mayai lamgi lengakpa singna makhoibu lumna lawdabagi mathakta makhoibu khulai oina sizinaduna lairakibadagi hojik oiriba phibam asida lairakibani Manipur India lengak lon gi pibanungda namtin tisinhan khiba matamaduda Delhi gi luchingba singi mafamda Manipur gi miyam maraktagi nongma natraga nongma
nongma pendabagi lalau ama chatharakani haiba mangjongna khangkhidaba natte Manipurda lalaubugi ihau leitringaida India government na miyamgi ihau natraga khulai paibagi movement namthanaba Armed Forces Special Power Act 1958 mangjongna na semkhi India government ki luchingba singna matamadu da lalaubugi irang lairakani haina khankhiba adu achumba oirakhibadagi lanmi da mihat mipun miyot minai gi ahenba mapangal piba miyamna hingchai tamba natraga amuba draconian black law haina khangnaba Armed Forces Special Power Act ASPA 1958 thamjilaktuna mara leijadaba miyoi dising kaya makhoi thangpham oirakhibagi loikham naidaba wathok leiri amaromdana mitop mian chasingna ising ichaugum leptana changsilakhiba singna khundalaita silakhibadagi makhoina yelomi singdagi masing henduna yelomi singna maramdamda minority tarakhibagi wathok mayuk naringai chairakta logi wangmada Indomen margamkhai lana changlakhiba illegal migrant khulai paiba amaso paidaba kuki narco terrorist singna yelomi singi mathakta landaduna lamdamasigi apunbagi saktam tugairaga makhoi khattagi oiba leba jalengam semnaba demand gi wathok sing leiri masi lengakba singna manglamchat amadi tunglamchatta oirakadaba sing adu khangna thogai pangbagi mahut mayailam lengaki tanthada chatpa amadi phamna hena lumna lawbadagi oirakhibani haibada haiman mathokloi lengaklon gi thogai pangliba singna phuru adugi manglamchatta oikhiba amadi hauzik oiri bibam nainaduna tunglamchatta oirakadaba sing khangna khong thangba mathau tai hairi makha satharakpada nungthil pausi gi chipong ama oiriba oil kati dagi lokhotcharaga thamjagi nuclear war thoklamba yai haiba tramgi wafam thamjagi matam chana khanglamdaba tarabadi India amasung Pakistan gi marakta kodong thingai oiba nuclear khulai sizinaduna lanchokna ramba yai haina United States ki President Donald Trump na phongdokre pawgi mifam aduda wa ngangladuna mak na hai karigumba khuthoknaba leptrabadi India amasung Pakistan ga makhatana lalon itiki oiba thabak thoram amata tawroi haina lebak animakta mayek sengna khangan khibadagi nuclear war thoklamgadabadagi kanba ngamkhibani Serbia amadi Kosovo gi marakta sokna khiba lan khangkhiba aduga chap manaba maongda India Pakistan gi lan khangkhibani haina palladuna mahakna hai karigumba yumlonnaba lebak anina makhatana khuthoknaba tarabadi United States na hanadigi chathaduna lakpa lalon itiki thabak thoram seng lepnaba Treasury Secretary Scott Bessent amadi Commerce Secretary Hotwork Lutnikta mayek sengna khangankhi wafam asimak India amadi Pakistan gi luchingba singda pagdamlaba matungda lebak anigi madakta makhatana khuthoknaba lepan khibani amasong nuclear war tholamgadabadagi kanma ngamkhibani haikhe makha satharakpada mineral koila puthokpada center na